Nang china makai na yumda lai mi dadi aina muni ngogdabanina hojiti aigi nakta lai rakang sidadi yamna fajarame aya thajada mane aina haisi Yare bungo Fazayena lawrpa natabro aise hoine fajayna budi lawri adubu aina nang na chari kandadine ai nomta nambu muni adubu hojiti nang na aigi nakta lai rum matam sidadine nang hen sum fata tawle Yare kadawrage adugane nuksibasu nomu nom gisum heleba Helani huzikti yam helani adu ngako nakoina na sak fajai haitanasu phone da reels namdana photo namdana thagat pase ai yamna pamde Kai kai ge dubo atang ko thabo number dubo kai ko thabo na orbusne mau yum palaba mau amana phone pairaga reels namdana facebook te photo thagat pase ai yo nadi ai gi noina bi amoina ai nangona takoningde nang katanate iram damsida leiriba yum palaba mau khudi maksune hairiba phone pairaga reels namaga photo thagat pase ai tasena pamde ko Ai de dum tawgidori nangna thingera thingoira Kari kai bino dubo nang di yengbiru no hey maduna ne akai bi amna lakani habise nang na sana hujtagi khanbo matamdu da akai bi lakung tan nang tanati nangi na puroi ba isine mimang thoku yor ka do Na hawai di yum pandringai da di aina haiba loyani haidai ne aduga hawjikna kai dori ba matamdu da dine matamdu gi nang na lechari matamdu di haiba tabni ne hujiti nang yum pale yum amagi mau oretana mau oreba nang na phone da paira ga facebook da instagram da reels thagat pa photo thagat pa se ai di chungya yaro haibisine Ai de dum thaga na nang ka thangna athingba thamba yaba nate ai su ai gi apamba hai tare dana Reels number aingonda reels number yaroi hairadi nang su aina haibdo intaba nami ba mayam do nupa noi ni yengdradi kana ni yengdurige aina pambadi nang ju reels to yengda tare siune hausikan se mayum makai palaba nupa sing sina hele nupi sing da crime tawbase aduna hauzik di yum palabanina nang su yengba mata yaroi aingonda reels number yaroi habanina nang su yengba amta yada tare dana hauzik de madugu mathaba amane aigi position lei makai amona tawroi dabani aduga madugu matawri misak singsitune aini kwaidi tuga chak misak atane khangde aigi di haijari sini ai thabak lotion dawo mayam leiri ai amta lotion lukige siyo Nusiese sumaina sum len mataban nahawi ngedegi waba yaba ware suwa yaba sure adubu hojik su dumak lepri tawri bas sa singsu magi mathong satpa yaba satkre kanam ta lehowdabani ne yum sida ai than asda lengba yadadna lehowi bas khangera siwa ngaina sum lenba tabani ni punsi se siwa ngaina sum lenba tabani to bisibo ha imung da nungai phamdana potha da legi da harga yumgi angang bi man chuli moni mai to jega da thabok sida pabung sida hotra le biram misi gai horen dia sina masangam drebga makhwang na gan tor kani doctor da sinam tor kani kari no ne nang hari basibo adunga ko babung kai aina hingogi laugi pata tonga na pana bana haibudu babung kamai to gorge adudi aidi nakoi na thopa dum sinja khro haidna nakoi da sinakhrabani noina thopa ming ongera nama pangera noina thopa dum mak to haidna ne babung na khuti la thokna hekta to buya brane ayin babung na phatanung de thokro ichili naw lei be khoi map si nungai na da thabuk thok khola ga di yaro de babung ne ringi de ne na khai sa kai seng ne ichili naw singi pitok pidaramo
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯣ ꯑꯣꯟꯒꯦꯔꯥ ꯅꯃꯥ ꯄꯥꯟꯒꯦꯔꯥ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯣ ꯃꯗꯨ ꯌꯥꯔꯣꯏꯀꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩꯁꯤꯗꯅꯦ ꯅꯥꯈꯩ ꯁꯦꯡꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯅꯦ ꯑꯂꯛ ꯑꯂꯛ ꯁꯦꯝꯕꯤꯔꯝꯃꯨ ꯃꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯧꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯅꯦ ꯈꯟꯅꯕꯒ ꯆꯩꯅꯕꯒꯅꯦ ꯑꯁ ꯑꯩ ꯉꯝꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯍꯌꯦꯡ ꯑꯣꯐꯤꯁꯀꯤ ꯃꯤꯗꯨ ꯀꯧꯔꯒꯅꯦ ꯅꯥꯈꯩ ꯁꯦꯡꯅꯕ ꯊꯕꯛ ꯇꯧꯔꯁꯤ ꯑꯩꯒꯤꯗꯤ ꯅꯈꯣꯏꯗ ꯁꯤꯟꯅꯐꯝ ꯊꯣꯛꯄ ꯁꯤꯟꯅꯈ꯭ꯔꯦꯅ ꯅꯣꯏꯅ ꯊꯣꯛꯄ ꯃꯤꯡ ꯄꯥꯟꯒꯦꯔꯥ ꯈꯪꯗꯦ ꯅꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯈ꯭ꯔꯣ ꯍꯣꯏ ꯁꯦ ꯄꯥꯕꯨꯡ ꯌꯥꯔꯦ ꯁꯦ ꯄꯥꯕꯨꯡ ꯌꯥꯔꯦ ꯄꯥꯟꯖꯈ꯭ꯔꯣ ꯑꯩꯅꯦ ꯍꯌꯦꯡ ꯑꯣꯐꯤꯁꯀꯤ ꯃꯤꯗꯨ ꯀꯧꯔꯒꯅꯦ ꯅꯥꯈꯩ ꯁꯦꯡꯅꯕ ꯇꯧꯔꯁꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯒꯗꯧꯕꯁꯤꯡ ꯑꯁꯤꯕꯨ ꯍꯦꯛ ꯉꯥꯏꯉꯝꯗꯦꯗ ꯃꯣꯏꯒꯤ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯦꯛ ꯉꯥꯏꯉꯝꯗꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯗꯒꯤ ꯂꯧꯔꯨꯕꯗꯤꯅꯦ ꯀꯔꯤ ꯍꯦꯛꯇ ꯉꯥꯏꯉꯝꯗꯕ ꯄꯤꯌꯨꯒ ꯈꯣꯠꯂꯨꯒ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕꯅ ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯕ ꯃꯁꯤꯅꯤ ꯇꯧꯔꯤꯁꯤ ꯏꯆꯥꯁꯤꯡꯁꯤꯗ ꯅꯤꯡꯉꯣꯜꯁꯤꯡ ꯑꯁꯤꯅ ꯂꯧꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯊꯨꯡꯉꯨ ꯑꯗꯨ ꯏꯆꯥ ꯅꯨꯄꯥ ꯃꯄꯥꯟꯗ ꯂꯩꯈꯤꯕ ꯑꯗꯨꯅꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯅꯤꯡꯗꯦ ꯃꯁꯤꯗ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ 이샤싱시기다먹다 칼라가 런둠 얌나 딴설루고 아이시 한데 아이 시람 날씨다 마코이 깔락 미호버기 랑나시다 투가 다우리브라 칸데 다우리요시 안토파니 모이 마센 막다다 미호나드나 시밤 나밤 강로이 다우리니 다우리요시 Pabua, ta sida le. Kalai. Cha chu loirabadi thidoga thammamabani saringeda cha thoknaba tawbiro amu ingkhre harani. Kaure, nang ngang mandana. Nang jidi bako. Laik pau habiti ya de du kamana sida phone para game thana le mini cha. Sanin bagi sanai ba. Masi ja khumini ma cha. Masi thadam lakna nang. Pupu, hoy jadubu yumda karma matanda halake. 칸데다 이모 너희 여자시나 다루시 너무 안 되셔 기버득이네 너무 있다봐 태우 한절락다 Hoy pupu, 이빠이 장업 너무 더 와리 차나 뻥담니니 hoy pupu. 까나기 묵도이면 뭐 거기 마이로이 상산 승리나 까나기 세둔 트라이피니 NRC기니 나 마시다 미팜니 아두니 나 사키버시나 까나기 묵도 너무 더 우나 뻥담니니 Hoy pupu. Aisho ojadu da gi document khara lawada ba. Department da salu bani unaba ju phangde. Adu budi hoy ojado. Thabak yamna sinjaba ojani. 호이다 마하가 아가네 아이고 아이야 덤기고 Hoy pupu. Abang sa tais. 야래 Buko sa payos. Hoy tem. 이거 하고 하다가 빠이 Hoy pupu. Pabo, ngasigi nangse kay thongjan ba. 이빠이디 야야이다 너희는 통ing마도 했다 통 까림다 까이디 Ado pabong na sanin ba amta di hayo dala. 야래다 너희는 해 통마도 이빠 야래 Ani ngapalay ay beto samthong to ni pabo. 호이다 싸빠이 Hoy pupu. Pupu di yamna nuwai lai po ni ne. Isa imono ka sepa tawdana.
ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯌꯥꯝ ꯐꯩꯗ ꯑꯣꯖꯥꯅ ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯂꯣꯏꯅ ꯑꯣꯏ ꯄꯨꯄꯨ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯣꯖꯥꯗ ꯑꯩ ꯂꯥꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯑꯣꯖꯥꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯅꯤ ꯍꯣꯏ ꯍꯣꯔꯦꯟ ꯍꯦꯛ ꯂꯥꯛꯄꯒ ꯄꯨꯄꯨ ꯇꯝꯒꯦꯀꯣ ꯍꯣꯏ ꯄꯨꯄꯨ ꯆꯠꯂꯨꯈꯤꯒꯦ ꯌꯥꯔꯦ ꯆꯠꯂꯨ ꯚꯥꯏ ꯁꯤꯗꯤ ꯉꯍꯥꯟꯒꯤ ꯑꯉꯥꯡꯗꯨꯅꯤꯅꯦ ꯑꯁꯤ ꯑꯉꯥꯡꯁꯦ ꯀꯗꯥꯏꯅꯣꯝ ꯄꯨꯔꯒ ꯑꯝꯇꯪ ꯅꯩꯗꯕ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯍꯥꯏꯔ ꯆꯤꯟꯗꯦ ꯉꯁꯤꯃꯛ ꯆꯠꯂꯨꯔꯁꯤꯔꯅꯦ ꯉꯁꯤꯃꯛꯇꯤ ꯆꯠꯂꯔꯣꯏꯒꯦ ꯅꯣꯡꯃ ꯑꯃ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯖꯤꯜꯂꯒ ꯅꯩꯗꯕ ꯌꯥꯗ꯭ꯔꯦ ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯔꯤꯅꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯁꯛꯁꯦ ꯐꯩ ꯁꯤ ꯑꯉꯥꯡꯁꯦ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯅꯩꯔꯒꯦꯀꯣ ꯈꯪꯉꯤꯗꯅ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯐꯣꯇꯣꯁꯦ ꯑꯗꯨꯝ ꯐꯖꯔꯤ ꯌꯦꯡꯉꯨ ꯔꯤꯜꯁ ꯀꯥꯁꯤꯅ ꯐꯖꯔꯤꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯣꯏꯗꯅ ꯄꯨꯔꯅꯤ ꯉꯁꯤ ꯐꯣꯟꯕꯨ ꯇꯧꯁꯟꯒꯦꯗ Hello. 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 How's it going? ꯑꯩꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯔꯤ. ꯀꯩꯗꯧꯔꯦ? ꯁꯨꯝ ꯈꯔ ꯀꯣꯏꯔꯨꯒꯦꯅ ꯇꯧꯔꯝꯕꯅꯤꯗ. ꯑꯗꯣ ꯅꯪꯒ ꯑꯩꯒꯁꯦ ꯁꯛ ꯈꯪꯅꯗ꯭ꯔꯤ ꯐꯣꯟꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯑꯗꯣ ꯀꯩꯗꯧꯔꯕ? ꯑꯗꯣ ꯑꯝꯇꯪꯗꯤ ꯊꯦꯡꯅꯕ ꯌꯥꯏꯗꯅ. ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯑꯣꯅꯦ. ꯑꯩꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯐꯣꯇꯣ ꯊꯥꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯛꯀ ꯎꯅꯔꯒ ꯑꯝꯇꯪ ꯈꯪꯅꯁꯤ ꯀꯩꯅꯣ. ꯑꯩꯒꯤ WhatsApp DPꯗꯣ ꯌꯦꯡꯉꯣ ꯀꯩꯅꯣ. ꯍꯣꯏꯅꯦ ꯅꯪꯒꯤ WhatsApp DP ꯎꯔꯅꯤ ꯅꯪꯒꯤ Facebook Insta ꯂꯣꯏꯅ ꯎꯔꯦ ꯑꯗꯣ ꯐꯦꯁ ꯇꯨ ꯐꯦꯁꯇ ꯎꯅꯕꯅꯗꯤ ꯐꯩꯗꯅ. ꯑꯗꯨꯗꯤ ꯅꯣꯡꯃ ꯇꯧꯔꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ. ꯑꯗꯣ ꯅꯣꯡꯃ ꯍꯥꯏꯗꯣ ꯃꯇꯝꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯅ. ꯅꯣꯡꯃ. ꯅꯣꯡꯃ ꯍꯥꯏꯗꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯀꯔꯝꯕ ꯗꯦꯠꯇꯅꯣ. ꯑꯩ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ. ꯀꯣꯟꯅ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ. ꯈꯪꯗꯦꯁꯦ ꯑꯩ ꯃꯇꯝ ꯑꯃ ꯊꯥꯔꯛꯑꯒꯦ. ꯌꯥꯝ ꯗꯦ ꯃꯥꯜꯂꯕ ꯃꯁꯛ ꯐꯖꯩꯌꯦꯅ. ꯁꯛ ꯐꯖꯔꯕꯅꯤꯅ ꯈꯔ ꯁꯥꯕꯅꯤ ꯀꯩꯗꯧꯔꯒꯦ. ꯃꯁꯛ ꯐꯖꯩꯅ ꯔꯤꯜꯁ ꯅꯨꯡ ꯀꯔꯤ ꯀꯔꯥ ꯈꯔꯗ ꯃꯤꯅ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦꯅ ꯔꯕ ꯅꯪꯅ ꯌꯥꯝꯅ ꯍꯥꯏꯔꯤꯁꯦ. ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯁꯛꯀ ꯎꯅꯔꯁꯤ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯅꯪ ꯃꯐꯝ ꯆꯥꯕ ꯒꯥꯔꯗꯦꯟ ꯈꯪꯗꯦ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯦꯐꯦꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯅꯤ. ꯍꯣꯔꯦꯟ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯆꯥꯔ ꯀꯣꯐꯤꯔ ꯑꯃ ꯊꯛꯃꯤꯟꯅꯔꯒ ꯁꯛꯀ ꯈꯪꯅꯕ ꯌꯥꯏꯗꯅ. ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯐꯣꯇꯣ ꯃꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯣ. ꯍꯣꯏꯅꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯕꯨꯗꯤ ꯅꯪꯒꯤ ꯐꯣꯇꯣ ꯔꯤꯜꯁ ꯃꯌꯥꯝ ꯌꯥꯎꯔꯦ ꯎꯔꯦ ꯈꯪꯉꯦ ꯑꯗꯨ ꯈꯪꯕꯗꯨꯗꯒꯤꯅꯦ ꯑꯩꯅ ꯅꯪꯒ ꯊꯦꯡꯅꯅꯤꯡꯗꯅ ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯅꯅꯦꯕ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯤꯅ ꯍꯥꯏꯁꯦ. ꯑꯗꯨꯗꯤ ꯃꯇꯝ ꯑꯃ ꯂꯦꯞꯄꯛꯑꯒꯦ ꯑꯩ ꯀꯣꯟꯅ. ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯕꯨꯁꯨ ꯍꯥꯏꯒꯦ ꯑꯗꯣ ꯉꯁꯤꯁꯨ ꯋꯥ ꯑꯃꯇꯒ ꯍꯥꯏꯒꯦꯅꯦ. ꯀꯩꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯩꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯇꯧꯔꯝꯕꯅꯦ. ꯀꯨꯏꯔꯦ ꯐꯣꯟ ꯅꯪꯒꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯗꯣ 이반이 ꯅꯨꯡꯁꯤꯅꯕꯗ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ? ꯁꯛꯁꯨ ꯀꯩꯝꯇ ꯈꯪꯅꯗꯦ ꯀꯃꯥꯏꯅ ꯍꯦꯛꯇ ꯌꯥꯗꯣꯏꯅꯣ? ꯁꯛ ꯊꯦꯡꯅꯗꯕꯒꯤ ꯋꯥꯇꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯀꯨꯏꯔꯁꯤꯗꯤ. ꯑꯗꯣ ꯁꯛ ꯈꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯇꯜꯂꯤꯕꯣ. ꯁꯛ ꯈꯪꯉꯒ ꯀꯩ ꯁꯛ ꯈꯪꯗ꯭ꯔꯁꯨ ꯊꯃꯣꯏꯕꯨ ꯇꯤꯟꯅꯔꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯌꯥꯏꯅ. ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ. ꯑꯣ ꯐꯔꯦ ꯐꯔꯦ. ꯑꯗꯣ ꯊꯦꯡꯅꯕꯒꯤ ꯃꯇꯝꯗꯗꯤ ꯑꯊꯨꯕꯗ ꯑꯝꯇ ꯍꯥꯏꯔꯛꯎꯀꯣ. ꯍꯣꯏ. ꯑꯩ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯉꯦꯅ ꯇꯧꯕꯅꯦꯕ. ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯔꯤꯜꯁ ꯅꯨꯡ ꯂꯣꯏꯅꯃꯛ ꯑꯩ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯦ ꯅꯪ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯒ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯦꯡꯉꯦ. ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯅꯪꯒ ꯊꯦꯡꯅꯅꯤꯡꯕꯅꯦꯕ. ꯍꯣꯏꯁꯦ. ꯑꯩ ꯃꯇꯝ ꯑꯃ ꯂꯦꯞꯄꯛꯑꯒꯦꯀꯣ. ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯊꯝꯃꯒꯦ. ꯊꯝꯃꯦ. ꯃꯁꯤ ꯑꯉꯥꯡꯁꯦ
ꯃꯐꯝ ꯆꯥꯕ ꯑꯃ ꯄꯨꯔꯒ ꯑꯝꯇꯪ ꯅꯩꯗꯕ ꯌꯥꯔꯣꯏꯗꯧꯔꯦ TFR ꯀꯣ ꯑꯩꯈꯣꯏꯒꯤ total fertility rate ꯁꯦ ꯃꯁꯤꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝꯅ ꯃꯥꯡꯖꯜꯂꯦ ꯀꯌꯥꯝ ꯀꯥꯏꯊꯔꯦ ꯑꯗꯨ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ total fertility rate ꯁꯤ 2.11 ꯂꯩꯐꯝ ꯊꯣꯛꯄꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯅꯤꯀꯣ ꯃꯁꯤ ꯃꯥꯏ ꯐꯨꯔꯨꯞ ꯐꯨꯔꯨꯞꯇꯨꯒꯤ ꯃꯁꯤꯒꯤ ꯔꯦꯠꯁꯤꯗ ꯔꯦꯁꯤꯌꯣꯁꯤꯗ ꯂꯩꯐꯝ ꯊꯣꯛꯄ ꯃꯇꯝꯗ 1.77 ꯈꯛꯇꯃꯛ ꯂꯩꯔꯦꯕ ꯍꯧꯖꯤꯛꯁꯤ ꯈꯪꯕ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ TFR ꯁꯤ ꯍꯥꯏꯕꯗꯤ total fertility rate ꯁꯦ ꯃꯁꯤ 2.11 ꯂꯩꯔꯒꯗꯤ ꯐꯨꯔꯨꯞ ꯑꯗꯣ ꯍꯤꯡꯕ ꯉꯝꯃꯤꯅ ꯍꯥꯏꯔꯤ ꯍꯥꯏ ꯀꯥꯡꯕꯨ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ total fertility rate ꯁꯦ 2.11 ꯁꯤ ꯂꯩꯔꯒꯗꯤ ꯐꯨꯔꯨꯞ ꯑꯗꯣ ꯍꯤꯡꯕ ꯉꯝꯃꯤ ꯃꯨꯠꯇꯅ ꯂꯩꯕ ꯉꯝꯃꯤ ꯑꯗꯨꯕꯨ 1.77 total fertility rate ꯈꯛꯇꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩꯇꯩ ꯐꯨꯔꯨꯞꯁꯦ ꯁꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯔꯤꯒꯨꯝꯕ 1.3ꯗ ꯍꯥꯏꯊꯈ꯭ꯔꯒꯗꯤ ꯐꯨꯔꯨꯞ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕꯒꯤ ꯐꯤꯕꯝꯗꯗꯤ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯁꯤ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯌꯦꯁ ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏꯁꯦ ꯃꯊꯧ ꯇꯥꯔꯛꯏꯁꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ total fertility rate ꯁꯤꯒꯤ ꯃꯥꯒꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟꯁꯤ ꯑꯃꯨꯛ ꯃꯦꯟꯁꯤꯟꯒꯗꯕꯁꯤ ꯔꯦꯠ ꯑꯁꯤ 2.11 ꯑꯣꯏꯔꯤ ꯑꯗꯨꯅ 1.9ꯗ ꯂꯩꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯗꯨ ꯀꯟꯕꯗ ꯋꯥꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨꯒ TFRꯅ ꯆꯥꯗ 1.3ꯒꯤ ꯃꯈꯥꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ 1.3ꯁꯤꯗ ꯍꯥꯏꯊꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯊꯦꯡꯅꯒꯗꯣꯏꯕ ꯑꯋꯥꯕꯁꯦ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯇꯨ ꯑꯃꯨꯛ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝꯁꯤ ꯀꯌꯥꯝ ꯆꯪꯒꯦ ꯍꯥꯏꯕꯕꯨ ꯆꯍꯤ 90ꯗꯒꯤꯅ 100 ꯐꯥꯎꯕ ꯆꯪꯒꯅꯤ ꯇꯥꯃꯣ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯅꯪꯕꯣ ꯂꯣꯏꯔꯦ ꯇꯨ ꯐꯖꯔꯗ꯭ꯔꯣꯁꯦ ꯌꯥꯝ ꯐꯖꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯀꯌꯥꯝ ꯀꯦꯔꯛꯀꯦ ꯍꯥꯏꯅꯣ ꯅꯣꯡꯃꯇꯅꯦ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯅꯦ ꯑꯗꯨꯒ ꯑꯗꯥꯒ ꯊꯣꯛꯑꯒ ꯊꯥꯒ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯅꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯅꯪ ꯇꯧꯔꯣꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯪ ꯇꯧꯔꯣ ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯁꯨꯝ ꯇꯥꯗꯕꯁꯤꯕꯨ ꯆꯠꯁꯦ ꯅꯪ ꯂꯣꯏꯁꯤꯟꯒꯗꯕꯗꯣ ꯂꯣꯏꯁꯤꯜꯂꯨꯆꯣ ꯂꯣꯏꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯀꯔꯤ ꯄꯨꯔꯛꯀꯗꯧꯔꯦ ꯕꯦꯒ ꯄꯥꯏꯔꯛꯀꯣ ꯍꯥꯏꯔꯣ ꯀꯌꯥꯝ ꯅꯥꯟꯅ ꯀꯦꯔꯛꯈꯣ ꯍꯥꯏꯅꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯣꯡꯃꯇꯅꯦ ꯊꯕꯛ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯗꯕꯅꯤ ꯌꯥꯔꯦ ꯅꯪ ꯂꯣꯏꯁꯤꯟꯗꯧꯗꯣ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦ ꯑꯣ ꯒꯥꯔꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯂꯩꯔꯝꯃꯣꯕ ꯒꯥꯔꯤꯗ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯅꯣꯏ ꯌꯧꯔꯣ ꯑꯇꯩ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯣ ꯗꯤꯄꯥꯔꯠꯃꯦꯟꯗꯁꯨ ꯑꯩꯒ ꯑꯝꯇ ꯎꯅꯔꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯒꯦ ꯊꯦꯡꯉꯦ ꯇꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣꯗꯅ ꯑꯩ ꯅꯪꯍꯧꯔꯔꯣꯏꯅ ꯌꯨꯝ ꯇꯧꯔꯒ ꯆꯠꯂꯁꯦꯅ ꯍꯥꯏꯔꯝꯗꯥꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯦ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯐꯝꯕ ꯃꯤꯁꯤꯡꯗꯣ ꯑꯉꯥꯡꯁꯨ ꯑꯝꯇ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯕ ꯀꯩꯅꯣ ꯅꯣꯡꯃꯇ ꯇꯥꯃꯣꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗ ꯍꯔꯥꯎꯅ ꯌꯥꯈꯤꯕ ꯅꯨꯃꯤꯠꯀ ꯌꯥꯎꯈꯤꯕ꯭ꯔꯣ ꯑꯩ ꯉꯁꯥꯏ ꯍꯥꯏ ꯑꯩ ꯇꯧꯔꯤ ꯊꯕꯛꯁꯤꯡꯁꯦ ꯅꯪ ꯂꯣꯏ ꯇꯧꯔꯣꯅ ꯑꯉꯥꯡꯁꯨ ꯑꯝꯇ ꯅꯠꯇꯦ ꯐꯝꯃꯤꯁꯦ ꯃꯣꯏ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦꯕ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤ ꯈꯪꯉꯕ ꯑꯗꯨꯅ ꯅꯪꯒꯤ ꯋꯥ ꯃꯥꯟꯗꯤ ꯏꯁ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯣꯏ ꯈꯝꯕꯜꯂꯤꯕ ꯍꯧꯖꯤꯛꯇꯤꯅꯦ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇꯔꯦ ꯑꯗꯨꯅꯅꯦ ꯈꯝꯕꯜꯂꯤꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯣꯐꯤꯁ ꯆꯠꯂꯤ ꯈꯣꯠꯂꯤ ꯃꯌꯥꯝꯗꯣ ꯑꯝꯇ ꯆꯠꯂꯨꯔꯅꯨꯗꯅ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒ ꯅꯪ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯔꯅꯨꯗꯅ ꯅꯪ ꯑꯗꯨꯁꯨ ꯇꯧꯗ ꯌꯥꯗꯕ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯁꯤꯗ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ ꯍꯥ ꯂꯥꯛꯑꯣ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯊꯦꯡꯉꯦ ꯍꯥꯏꯕ ꯅꯪꯉꯔꯣ ꯍꯥꯏꯕ ꯆꯠꯂꯣ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯒꯦꯁꯨ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯥꯏꯕ ꯃꯁꯛꯁꯤꯒ ꯆꯠ ꯄꯨ ꯂꯨꯄꯥ 50 ꯈꯤꯇ ꯄꯤꯔꯛꯑꯣ ꯀꯔꯤꯒꯤꯅꯣꯅꯦ ꯑꯆꯥꯄꯣꯠ ꯆꯥꯔꯨꯒꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯆꯥꯔꯨꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯄꯥꯅ ꯆꯩꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯄꯄꯥꯗꯤ ꯄꯨꯄꯨꯅ ꯉꯝꯃꯤꯗꯨꯗꯤ ꯃꯁꯤ ꯅꯠꯇꯦ ꯄꯄꯥꯅ ꯁꯣꯏꯅ ꯆꯩꯒꯅꯤꯅꯦ ꯆꯩꯔꯣꯏ ꯄꯨꯄꯨꯅ ꯉꯝꯃꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤ ꯆꯥꯔꯨꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯑꯆꯥꯄꯣꯠ ꯆꯥꯔꯨꯒꯦ ꯄꯨ ꯑꯆꯥꯄꯣꯠꯇꯨꯕు ꯀꯔꯤꯅꯣꯕ ꯅꯪꯅ ꯆꯥꯔꯨꯒꯗꯧꯔꯤꯁꯤꯕꯣ ꯑꯁ ꯄꯨꯄꯨꯅ ꯈꯪꯉꯣꯏ
ꯁꯤ Then isin na ako ini katani lady si dai sida ko na mai tor ba si pawung sin ma thai noi ne khan ro ha han na noi do wa to ingwa da ha ka ai di ma to song ngam mo ai gi jin sida gi ne ma to hai to ko kang to ko chung ngam mo hai si 컷다 컷나 이사 중에 누구시 이마 또 우시는다고 지금 거기 미련디 마사 아무 티라가 아윰 파자바 사레 누아이나 레이레나 카니 아두가 떠우리바 이문 것을 떠우리바 피범스나 까리노 이디 하이폼 강드레다 온도이다 샤시 시가 떠우리바 마 떠우시 Nang cái đây sợ luôn ha nang cái đây sợ luôn kì bà pha một xí đám thôi nào pha một Akabe ay ba? cái nào đấy bị sao là sao phải bà Pupu ay. cái đâu vậy cái lời bà mà xí ăn xem pha rồi đâu đi ăn ăn rồi mà ăn rồi bà này chăm thuê rồi lấy pha đồ ra cái chăm thuê rồi Hingabi. hình giá biết năm mai thật sự rồi nè chăm thuê rồi mà sao cái gì thằng một xí đấy sao 이러 ông ngọc thân là đàn lang dân là đàn đúng này nhỉ bà pha bà chỉ sát sát yêu hay cái y đấy bà nàng à bà mang đồ bà ngang này nàng gì hai bà ngang một sắp có zoom tờ lâu đấy bà sát sát 이러 hay là tiếng nói tôi phát ra 이러 khi này mà thi bà cái nó có gì bộ 이베마 꼭 ям 잡은 내 가만히 둬도 이러 Kaitorge hay si bo? 누빠 하면은 나한테 짜까짜까 떠 레이리 가만히 둬도 되는데 뭐 쉬운 거 난 또 있어요 Ma, yam 아 지금 많이 둬 사는 거 봐. Kanano kayo no pasan hana hanggize, adugo pasan tidoga unaba duna tawse. 어떤 하늘이네 좀 짜까짜까 떠 레이리 이반 사람도 오너시야 Mai koe, tujalay no da hana midu kanano kayo do hana pasan tigize. Hajikandi. 뭐 야지 하이베 하이리 Hajikandi yam thoidana irangse. Aduna pasana nupado kanano kayo pasan hana yingthoga tawise. Aigi haizo harbu hajikandi khangna chanaba khangna rena haraga lasta nupi chelamba nupi thiba mayam am leri dune duna pasan munna hana yingise. Nangbu kayam close oina wari sanagrage. 강대가 폰도 그래도 아주 빵앙하게 이수 빵앙 Hajik matamsidine yam phatrabani ne haidi kayam close oina wari sanagrage ba amta sengna hayo ba. 아주 강대미 빵앙당앙게미 블록가 자들 로이러버니 얌 헨젤레베마 가만히 둬서 하는 거도 봐 Sak phauda nongmata unadriba nupaduda nana ado yamna close oina sanaridubu kaigino. hꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯩꯅꯣ ꯐꯣꯟ ꯍꯥꯏꯗꯤ ꯐꯣꯟꯅꯤ ꯑꯗꯣ ꯃꯥꯅꯅꯦ ꯑꯗꯨꯝ ꯎꯅꯁꯦ ꯍꯥꯏ ꯂꯩꯔꯦꯕ ꯑꯗꯣ 이번에 ꯍꯥꯏꯕꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯕ Ko amta larang hainu ko amta phajana ne gyan dana amta phajana nupa se kanano kaino do thidoga ne tawse. Hello? Tarbo? ꯇꯥꯔꯦ Kaitoromino? 이번에 우리가 좀 내려가니까 Ado ibani unabagido kaya ka lunarsa yun. ꯑꯗꯨꯗꯣ ꯑꯩ ꯅꯣꯡꯃ ꯃꯇꯝ ꯑꯃ ꯍꯥꯏꯔꯛꯑꯒꯦ Mas nang matamsa ingay biyang wala yun. Ado yaragadi ka tang thuna unanabang tutaw siya niya. ꯍꯣꯏ ꯍꯣꯏ Ado nang sangadaba numito ang tati hayo ko naman. Coming Sunday daw na Ya ini ay di coming Sunday da ado di suwede nung nanadaw na traw. ꯍꯣꯏ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ Ya ini hango. ꯗꯥꯁꯤ ꯄꯥꯈꯪꯒ So kuya na nang naiga kang naray siya ay bakang niya doon na kayong kang driba siya. ꯀꯅꯥ ꯈꯪꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯑꯃꯐꯥꯎꯁꯨ ꯎꯅꯗ꯭ꯔꯤ ꯊꯦꯡꯅꯁꯤꯗꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ ꯀꯅꯥ ꯈꯪꯗꯣꯏꯅꯣ O ado punamagto kang naman eh nang naiga ang tang tinaraga na naraga wari pumba no ay nasanaraga di ay bakang ni ado ni adani punamag kang na doon na traw. ꯍꯣꯏ ꯑꯩ ꯃꯇꯝ ꯑꯃ ꯍꯥꯏꯔꯛꯑꯒꯦ Ay di nang mana na yadra ba ne. ꯑꯣ ꯉꯥꯏꯕꯗ ꯀꯜꯂꯣ Ngay bedo ngamdadana nini nang wanda nung tigi phone tawdana wari sanari siya nang nangahamuksu thengnare yade adum lot. ꯑꯩꯗꯤ ꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯀꯅꯥꯒꯅꯕꯨ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯅ As imanabani ba? ꯑꯁ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯑꯩꯅ ꯁꯣꯝꯗ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯉꯥꯡꯁꯤꯒ ꯇꯧ ꯂꯩꯔꯦ ꯅꯪꯅ ꯐꯣꯟꯗꯨꯗ ꯑꯗꯨꯝ ꯐꯣꯟꯂꯥꯏ ꯆꯨꯗꯅ ꯂꯩꯔꯦ ꯍꯥꯏꯕꯅꯤꯗ
ꯇꯪ ꯁꯪꯕꯁꯤꯗ ꯏꯃꯥꯟꯅꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯅꯪꯅ ꯁꯣꯝꯗ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯇꯥꯡ ꯃꯇꯝꯗꯣ ꯌꯦꯡꯉꯗꯤ ꯐꯩꯗꯅ ꯑꯩ ꯊꯕꯛ ꯇꯧꯗꯧꯕ ꯌꯥꯝ ꯂꯩꯍꯧꯔꯤꯁꯦ ꯑꯉꯥꯡꯁꯦ ꯑꯝꯇ ꯉꯥꯛꯇꯪ ꯂꯧꯁꯦ ꯑꯣ ꯁꯦ ꯀꯞꯀꯅꯣ ꯅꯃꯥꯁꯤꯅ ꯃꯔꯣꯜ ꯑꯃ 이çꯧ ꯂꯥꯡꯉꯤꯕ ꯂꯩꯁꯥꯔꯤꯉꯩꯗꯗꯤꯅꯦ ꯑꯁꯨꯃꯥꯏꯅ 이çꯧ ꯂꯥꯡꯗꯧ ꯃꯥꯟꯗꯕꯅꯤ ꯆꯦ ꯀꯞꯀꯅꯣ ꯆꯦ ꯇꯨꯝꯖꯤꯔꯥ ꯄꯥꯝꯖꯤꯔꯥ ꯇꯨꯝꯖꯤꯔꯥ ꯆꯦ ꯍꯥꯏꯔꯨꯁꯦ ꯆꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯐꯣꯟꯁꯤ ꯇꯧꯁꯜꯂꯛꯏꯁꯤꯅ 이씨 어이씨 딴자지도 마시 누피지 폰 덕찰리인 할로 시더 타바마 하질락드나 타무분이다 야리 그 타박 떠리바 가디 타박 떠리노 юм도 타바마 하질락 빼니 메폰 많아 아도 그다 거기 많이 하는 이마 팔롱 정찰락 떠보니 난 차고 거 그나 이거 거기 다이나 아싸 코이 많이 봐 마니 메 코이 마니 미 코이 때메기 안강도 아이고는 땅한테 빠무 나 하질락드나 깝나 깝발리바 안강네나 그나는 뭐 우리 차례지나 또 아이나 한dag 마다 폰지 폰라 얌 주이나 하이버두네바 시 토가니네 나 하이라 난 거기다 리스 넘버 야로이 아두 넘버 야로이 하이다이네 야래 아가가 amta 파이미라누 아이 데이 밤 짝ख가 파도네 기운 떠이죠 낭네 야래 낭네 지가네 아이 꼬이나 레비동 낭네 짜고 저다 이누서 까리 누피로 관계 사람이 쳐랑 누피지고 ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯤ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯇꯥꯔꯦ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯨꯟꯅꯥꯏꯔꯣꯜꯁꯤꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯆꯪꯍꯟꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯄꯜꯂꯒ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯈꯛꯁꯤ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯄꯜ ꯑꯃꯈꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯆꯧꯕ ꯒꯦꯞ ꯑꯃꯒꯤ ꯄꯜꯁꯤꯅꯤ ꯑꯃꯒ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯈꯪꯕ ꯋꯥꯈꯜ ꯇꯥꯟꯅꯗꯕꯩꯗꯤ ꯊꯥꯖꯅꯗꯕꯒꯤ ꯆꯥꯡꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯗꯣꯔꯤ ꯅꯣꯏꯁꯨ ꯔꯤꯁꯔꯆ ꯇꯧꯔꯛꯏꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯐꯦꯃꯤꯅꯤꯖꯝꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕꯅꯤ ꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯄꯨꯟꯁꯤꯟꯅꯔꯒ ꯀꯝꯕꯥꯏꯟ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯒ ꯀꯝꯄꯅꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯒꯗꯕꯗꯨ ꯊꯥꯖꯅꯗꯕꯒꯤ ꯆꯥꯡꯗꯨꯅ ꯍꯦꯜꯂꯒꯗꯤ ꯀꯝꯄꯅꯤꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯒꯗꯕ ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯒꯠꯅꯕ ꯍꯣꯠꯅꯒꯗꯕꯗꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯅꯤꯡꯍꯟꯅꯕ ꯑꯃꯒ ꯊꯥꯖꯅꯗꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯀꯥꯏꯕ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯋꯥꯊꯣꯛ ꯑꯣꯏꯔꯛꯄ ꯁꯤ ꯃꯌꯥꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯃꯥꯅꯦ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯂꯩꯀꯥꯏꯗꯁꯨ ꯑꯃꯗꯁꯨ ꯃꯥꯅ ꯑꯗꯨ ꯇꯧꯔꯝꯃꯦꯌꯦ ꯑꯗꯥ ꯇꯧꯔꯝꯃꯦꯌꯦ ꯑꯗꯩ ꯐꯣꯟ ꯄꯥꯏꯔꯨꯕꯗꯒꯤ ꯐꯣꯟꯗ ꯈꯪꯅꯔꯛꯄꯗꯒꯤ ꯀꯩ ꯇꯧꯔꯦ ꯁꯤ ꯉꯥꯛꯇ ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯦ ꯁꯤꯒꯨꯝꯕꯁꯤ ꯁꯨꯝ ꯈꯟꯅ ꯂꯩꯅꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯒ ꯏꯁꯥꯒꯤ ꯊꯕꯛ ꯅꯣꯏꯒꯤ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯒꯦ ꯑꯩꯗ ꯂꯩ ꯑꯩ ꯏꯁꯥꯗ ꯂꯩ ꯏꯁꯥꯅꯕꯨ ꯄꯨꯛꯆꯦꯜ ꯃꯥꯡꯉꯕ ꯊꯕꯛꯇꯨ ꯂꯥꯟꯅ ꯇꯧꯔꯕ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯆꯨꯝꯅ ꯇꯧꯔꯕ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯔꯅꯤ ꯋꯥꯈꯟ ꯇꯥꯏꯀꯣ ꯇꯥꯏ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯣꯔꯦꯟꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯣꯏ ꯑꯅꯤꯗꯣ ꯑꯗꯨꯃꯒ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯂꯣꯏꯁꯤꯟꯗꯕ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯀꯣ ꯍꯣꯏ ꯑꯣꯖꯥ ꯐꯔꯦ ꯌꯧꯔꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯧꯖꯈꯤꯒꯦ ꯅꯪꯒꯤ ꯁꯤ ꯄꯥꯏꯁꯪꯂꯣ ꯅꯪ ꯉꯥꯡꯗꯤ ꯊꯤ ꯐꯖꯩꯍꯦ ꯏꯁ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯝ ꯍꯦꯜꯂꯕꯅꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯜꯂꯣ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥꯟꯅꯕꯤꯒꯤ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯂꯨꯕ ꯀꯩꯗꯧꯔꯒꯦ ꯅꯃꯥꯟꯅꯕꯤꯒꯤ ꯆꯥꯛꯀꯧꯕꯒ ꯌꯥꯝ ꯆꯠꯂꯤꯅ ꯏꯕꯥꯅꯤꯒꯤꯁꯨ ꯀꯨꯏꯗ꯭ꯔꯁꯤꯗꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯨꯏꯗ꯭ꯔꯦꯅꯦ ꯑꯗꯣ ꯉꯁꯤ ꯆꯥꯛꯀꯧꯕ ꯆꯠꯂꯤꯉꯩꯁꯤꯗ ꯏꯕꯥꯅꯤ ꯊꯦꯡꯅꯔꯁꯤꯔꯣ ꯂꯥꯛꯀꯅꯨ ꯑꯁ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯇꯧ ꯂꯩ ꯂꯥꯛꯍꯟꯁꯦ ꯌꯥꯔꯦ ꯂꯥꯛꯍꯟꯁꯦ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯇꯧꯕꯅꯦ ꯃꯤ ꯑꯗꯣ ꯍꯣꯔꯦꯟ ꯉꯜꯂꯤ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯆꯠꯂꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯑꯒꯦ ꯅꯪ ꯀꯅꯥ ꯂꯥꯛꯃꯤꯟꯅꯩꯅꯣ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯂꯥꯛꯑꯦ ꯅꯃꯥꯟꯅꯕꯤꯗꯨꯒ ꯊꯣꯛꯂꯛꯑꯣ ꯑꯩꯁꯨ ꯏꯊꯟꯇ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯊꯦꯡꯅꯔꯁꯦ ꯀꯥꯏꯗ ꯂꯥꯎꯒꯦ ꯑꯩꯈꯣꯏꯒꯤ ꯎ ꯄꯔꯦꯡ ꯍꯧꯕ ꯇꯨꯔꯦꯟꯄꯥꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯅꯥꯀꯟꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯌꯥꯔꯦ ꯎ ꯄꯔꯦꯡ ꯍꯧꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯉꯁꯤ ꯂꯩꯔꯝꯃꯣ ꯅꯕꯥꯅꯤ ꯑꯗꯨꯝ ꯂꯩꯔꯝꯃꯣꯀꯣ ꯑꯗꯨ ꯀꯩ ꯂꯩꯔꯧꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯌꯥꯔꯅꯤꯗ ꯀꯩꯝ ꯆꯥꯅꯤꯡꯗꯦ
ꯆꯥꯛꯀꯧꯕꯒꯤ ꯆꯥꯛꯆꯔꯛꯄꯒꯤ ꯍꯩ ꯃꯍꯤꯒꯨꯝꯕ ꯂꯩꯔꯧꯔꯕ ꯌꯥꯔꯅꯤꯕ ꯑꯗꯣ ꯌꯥꯝ ꯀꯨꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩꯒꯤꯅꯣ ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕꯁꯤꯗ ꯀꯨꯏꯔꯣꯏ ꯍꯥꯏꯁꯦ ꯌꯥꯅꯤ ꯍꯥꯏꯈ꯭ꯔꯣ ꯌꯥꯔꯦ ꯍꯣ ꯌꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯂꯝꯕꯤꯗꯨꯗ ꯂꯥꯛꯑꯒꯦꯀꯣ ꯄꯔꯦꯡ ꯍꯧꯕꯗꯨꯗ ꯍꯣꯏ ꯊꯝꯃꯣ ꯑꯩ ꯂꯥꯛꯄ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯑꯒꯦ ꯁꯛꯇꯣ ꯌꯦꯡꯊꯣꯛꯑꯁꯦ ꯍꯥꯏꯕ ꯀꯣ ꯑꯁ ꯂꯥꯛꯑꯣ ꯍꯜꯂꯣ ꯅꯣꯏ ꯀꯥꯏ ꯂꯩꯔꯒꯦ ꯑꯩ ꯎ ꯄꯔꯦꯡꯗꯨꯗ ꯂꯩꯔꯦ ꯑꯩꯈꯣꯏꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕꯅꯦꯕ ꯑꯗꯨ ꯈꯜꯂꯒꯅꯦ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯦ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯒꯤꯗꯣ ꯂꯩ ꯑꯗꯣ ꯑꯩ ꯊꯧꯒꯠꯄꯤꯔꯣꯀꯣ ꯍꯣꯏ ꯀꯩꯗ ꯂꯥꯛꯏꯅꯣ ꯑꯩ ꯒꯥꯔꯤ ꯑꯆꯧꯕꯗ ꯂꯥꯛꯄꯅꯦ ꯀꯩ ꯃꯆꯨꯅꯣ ꯁ꯭ꯇꯤꯜ ꯀꯂꯔꯗ ꯊꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯥꯗ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯕꯖꯥꯔꯗꯣ ꯂꯩꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯊꯧꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏꯗ ꯊꯝꯃꯒꯦ ꯍꯣꯏ ꯍꯜꯂꯣ ꯅꯣꯏ ꯀꯥꯏ ꯂꯩꯔꯤꯒꯦ ꯑꯩ ꯀꯩꯊꯦꯜ ꯃꯆꯥꯗꯨ ꯂꯩꯔꯦ ꯗꯥ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯔꯕꯣ ꯍꯣꯏ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯩꯔꯦ ꯀꯩ ꯐꯨꯔꯤꯠ ꯃꯆꯨ ꯂꯤꯠꯂꯛꯀꯦ ꯑꯩꯁꯦ ꯑꯣꯔꯦꯟꯖ ꯐꯨꯔꯤꯠ ꯃꯆꯨ ꯑꯃ ꯂꯤꯠꯂꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯟ ꯑꯃ ꯁꯦꯠꯂꯦ ꯗꯥ ꯑꯗꯨꯗꯤ ꯑꯗꯨ ꯌꯦꯡꯉ ꯊꯤꯔꯛꯑꯒꯦꯀꯣ ꯍꯣꯏ ꯌꯥꯏ ꯉꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯗꯥ ꯂꯥꯛꯑꯒꯦ ꯊꯝꯃꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯅꯨꯄꯥꯁꯦ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯩꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤ ꯊꯣꯛꯀꯅꯦꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯌꯥ ꯋꯥꯔꯤꯅ ꯌꯧꯁꯟꯅꯔꯨꯔꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯝ ꯈꯠꯅꯤꯡꯉꯦ ꯅꯌꯨꯝ ꯌꯥꯝ ꯊꯨꯅ ꯄꯥꯟꯅꯤꯡꯉꯦ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯈꯠꯅꯤꯡꯉꯦꯕ ꯅꯪꯁꯨ ꯑꯗꯨꯏꯅꯦ ꯈꯠꯄꯁꯦ ꯀꯩꯝ ꯀꯥꯟꯅꯗꯕꯅꯦ ꯍꯧꯖꯤꯛ ꯀꯩ ꯊꯣꯛꯑꯦꯁꯦ ꯐꯣꯟꯗꯣ ꯑꯝꯇ ꯃꯨꯊꯠꯂꯣ ꯑꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦꯅꯦ ꯑꯩꯅ ꯈꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯣꯏꯅ ꯈꯥꯏꯖꯤꯜꯂꯛꯄꯩ ꯃꯑꯣꯡꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯃꯥ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯤꯁꯤꯕꯣ ꯑꯣꯖꯥ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯀꯧꯔꯤꯁꯤꯅ ꯑꯣꯖꯥ ꯀꯅꯥꯅꯣ 이놈아 ꯑꯩꯅꯦ ꯑꯣꯖꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯑꯣꯖꯥꯗꯤ ꯂꯩꯇꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯒꯦ ꯑꯁ ꯑꯩꯁꯦ ꯑꯣꯖꯥꯅ ꯉꯟꯇꯥꯅ ꯂꯥꯛꯑꯣꯅꯗꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯂꯥꯛꯄꯅꯦ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯈꯣꯅꯦ ꯅꯣꯏꯒꯤ ꯊꯕꯛꯁꯤꯕꯨ ꯅꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯗꯨꯝ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒ ꯅꯣꯏ ꯑꯣꯖꯥꯒ ꯄꯨꯟꯗꯅ ꯆꯠꯂꯤꯁꯤꯕꯨ ꯅꯪꯕꯨ ꯀꯩꯝꯇ ꯋꯥꯈꯟꯗꯨꯕꯨ ꯈꯟꯗ꯭ꯔꯕꯣ ꯅꯪꯕꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯏꯅꯝꯃ ꯑꯣꯖꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯅꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯁꯨꯅꯦ ꯚꯤꯖꯤꯇꯔ ꯀꯧꯔꯅꯨ ꯍꯥꯏꯕꯅꯦ ꯍꯦꯛꯇ ꯀꯧꯔ ꯂꯩꯔꯝꯃꯦ 이놈아 어자다디네 그래서 라나 칸비르니 어자기 복세 ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯉꯤ ꯆꯠꯂꯨꯈꯤꯒꯦ 이놈아 ꯍꯣꯏ ꯆꯦ ꯏꯇꯩ ꯂꯩꯇ꯭ꯔꯣ ꯂꯩꯗꯤꯌꯦ 이따이 ꯀꯥꯏ ꯆꯠꯈꯤꯒꯦꯕ ꯊꯕꯛ ꯃꯃꯥꯟꯅꯕꯅ ꯀꯧꯋꯦꯅ ꯊꯕꯛ ꯑꯃ ꯊꯣꯛꯈꯤꯕꯅꯦ ꯅꯪꯕꯨ ꯅꯇꯩꯗ ꯋꯥꯔꯤꯒ ꯁꯥꯅꯤꯡꯕ ꯂꯩꯕ꯭ꯔꯣ 이따이도 ꯅꯠꯇꯦ ꯏꯆꯦꯗ ꯑꯗꯨꯝ ꯁꯥꯔꯁꯨ ꯌꯥꯏꯌꯦ ꯌꯥꯝ ꯂꯨꯕꯕꯨꯗꯤ ꯅꯠꯇꯦꯗ ꯏꯆꯦ 이마ꯅꯕꯤꯁꯦ ꯁꯛ ꯈꯪꯅꯧ ꯑꯩꯒ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯔꯛꯄꯅꯦꯕ ꯏꯆꯦ ꯑꯗꯨꯒ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯦ ꯑꯗ ꯑꯩꯅ ꯆꯤꯆꯤꯒ ꯃꯁꯛ ꯈꯪꯅꯍꯟꯒꯦꯅ ꯌꯨꯝꯗ ꯑꯣꯏꯅ ꯀꯣꯏꯔꯛꯑꯕ ꯅꯪꯅ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯊꯧꯕꯥꯜꯗꯩꯅꯦ ꯏꯆꯦ ꯑꯗꯣ ꯑꯔꯨ ꯋꯥꯔꯤ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯍꯥꯏꯌꯣ ꯑꯗꯣ ꯑꯁꯤꯐꯧꯇ ꯊꯣꯛꯎꯁꯦꯕ ꯂꯥꯛꯑꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯏꯆꯦ ꯑꯩꯗꯤꯅꯦ ꯏꯇꯩꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇꯕ ꯑꯃ ꯌꯥꯎꯔꯝꯅꯤ ꯀꯩꯅꯣ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯉꯁꯤ ꯂꯥꯛꯃꯤꯟꯅꯩꯁꯦ ꯑꯁꯤꯁꯦ ꯏꯇꯩꯒ ꯈꯪꯅ ꯂꯩꯔꯝꯃꯤꯅ ꯍꯥꯏꯕ 이때이드는네 ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯆꯀꯠ ꯐꯣꯟꯁꯦ ꯃꯌꯥꯝ ꯇꯧꯔꯖꯥꯅꯤꯗꯅ ꯑꯗꯨꯒ ꯋꯥꯔꯤꯒꯁꯦ ꯌꯥꯝ ꯂꯨꯁꯟꯅꯈ꯭ꯔꯖꯥꯅꯤꯗꯅ ꯑꯗꯨꯅ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯏꯇꯩꯁꯦ ꯇꯨꯀꯠꯆꯔꯕꯅꯦ ꯏꯆꯦꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯏ ꯋꯥꯗꯣ ꯅꯃꯥꯟꯅꯕꯤꯁꯦ ꯇꯥꯅꯤ ꯍꯥꯏꯕ ꯍꯣꯏ ꯐꯖꯔꯤꯕ ꯁꯤ ꯋꯥꯔꯤꯁꯤꯕꯨ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯇꯥꯅꯤ ꯇꯝꯅ ꯉꯥꯡꯉꯣ ꯍꯥꯏꯕ ꯑꯁ ꯀꯩ ꯆꯥꯅꯤ ꯅꯣꯏꯅꯤ ꯂꯥꯛꯄꯁꯤꯗꯤ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯅꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯍꯣꯏ ꯆꯦ ꯀꯩꯗꯧ ꯍꯥꯏꯔꯣꯏꯅꯣ 이까이에 하이데 야리보시보 하이데 야리보 나사나 문나 칸가다바 나트로 하이호이제 짭짤하네
ꯍꯩꯃꯥ ꯗꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯗꯥ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯑꯩ ꯀꯩꯁꯨ ꯁꯥꯎꯔꯣꯏꯕ ꯁꯤ ꯅꯝꯕꯔꯁꯦ ꯅꯠꯇ꯭ꯔꯣ ꯁꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧꯁꯦ ꯑꯩ ꯑꯝꯇ ꯇꯧꯒꯦꯁꯦ ꯁꯦ ꯐꯣꯟꯁꯦ ꯇꯧꯔꯕꯅꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯧ ꯑꯩ ꯃꯥꯡꯗ ꯑꯩ ꯋꯥꯟ ꯇꯧꯏꯁꯦ ꯑꯝꯇ ꯁꯥꯟꯅꯧ ꯑꯩ ꯃꯥꯡꯗ Hello? Da? Hello? Kayong kumrito po? Ngasi wang dahagi. Ako'y mapapunan eh. Ay do, luhong ba'y giliwitag sa leba. Ado ka may daw sa ano? Iba ni unasi di haraga dum unadabi dum daire. Ado noong man na, ado na unatuweda na. Ado ka, wari ka dum dasano halasi ba'y mapapunan. Ado ka, nang ikutisu yang halaga ay ka pasani halin na. Ado ka, pasana ta halasi ba? Ado nang ikhalino. Kayong kumrito po? ꯀꯩꯗꯧꯕꯩ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯧꯕꯗꯤ ꯁꯥꯟꯅꯧꯕ ꯌꯥꯗꯕ꯭ꯔꯣ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯇꯣꯏꯗꯨꯅ ꯀꯦꯈꯠꯂꯤꯗꯨꯅ ꯍꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯣ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯁꯥꯔꯨꯒꯦ ꯅꯣꯏ ꯈꯛꯇꯅ ꯄꯥꯈꯪ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯑꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯟꯗꯛꯇꯤ ꯀꯟꯅ ꯇꯧꯈꯠꯂꯛꯏ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯕ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯪꯅꯦ ꯃꯥ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯐꯨꯑꯣꯁꯦ ꯐꯨꯑꯣ ꯃꯆꯤꯟꯁꯦ ꯇꯣꯛꯅ ꯀꯟꯒꯤꯔꯣꯅꯦ ꯅꯪ ꯊꯥꯖꯟꯗꯅꯅꯦ ꯅꯆꯤꯟꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤ ꯅꯪ ꯐꯨꯔꯣ ꯌꯨꯝ ꯄꯥꯟꯕ ꯅꯧꯔꯤꯉꯩꯗꯗꯤ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯈꯤꯒꯦ ꯍꯥ ꯗꯗꯥꯅ ꯑꯩꯉꯣꯟda ꯀꯩ ꯍꯥꯏꯈꯤꯒꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯨ ꯂꯣꯟꯅ ꯀꯣꯏꯔ ꯂꯩꯔꯝꯃꯦ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯅ ꯉꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯃꯥꯡꯗꯅ ꯉꯝꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯆꯥꯏꯀꯣ ꯅꯪ ꯃꯁꯤ ꯅꯨꯄꯤꯅ ꯇꯧꯏꯁꯤꯕꯣ ꯅꯪ ꯉꯥꯎꯗꯣꯔꯕꯣ ꯍꯥ ꯅꯪ ꯉꯥꯎꯗꯣꯔꯕꯣ ꯍꯥꯏꯕꯅꯦ ꯑꯩꯔꯣ ꯉꯥꯎꯔꯤꯁꯦ ꯅꯪꯗꯣ ꯉꯥꯎꯔꯤꯁꯦ ꯅꯪ ꯑꯩꯅ ꯅꯪ 하이지는 ꯅꯪ ꯇꯣꯛꯍꯧꯔꯣ ꯅꯪ ꯑꯩ ꯌꯥꯝ ꯇꯧꯅꯤꯡꯉꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯃꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯀꯔꯟ ꯇꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯤꯌꯦ ꯅꯪ ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯒꯦ ꯑꯩ ꯀꯧꯕ ꯅꯪ ꯁꯨꯡꯂꯥꯛ ꯂꯥꯛꯀꯅꯣ ꯅꯪ ꯅꯥꯎ ꯄꯥꯕꯨꯡꯒꯤ ꯆꯥꯛꯁꯦ ꯅꯪꯉꯣꯟꯗ ꯈꯔ ꯉꯁꯤꯗꯤ ꯍꯥꯞꯄꯝꯃꯣ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯔꯦ ꯑꯁ ꯀꯥꯏꯗꯩ ꯋꯥꯅꯣ ꯏꯆꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯧ ꯂꯩꯌꯦ ꯅꯣꯡꯃꯇꯅꯦ ꯄꯥꯕꯨꯡꯁꯤꯒꯤ ꯆꯥꯛ ꯑꯃ ꯍꯥꯞꯄꯨ ꯑꯗꯨ ꯇꯧ ꯍꯥꯏꯕꯗꯅꯦ ꯑꯗꯨꯒ ꯑꯗꯥꯒ ꯑꯗꯨꯝ ꯎꯂꯩ ꯄꯥꯂꯩ ꯇꯧꯗꯅ ꯂꯩ ꯏꯅꯥꯎ ꯅꯪꯁꯤꯃ ꯑꯦ ꯀꯩꯅꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯦ ꯍꯥꯏꯕꯅꯦ ꯀꯩ ꯀꯥꯏꯔꯒꯦ ꯁꯤꯕꯣ ꯊꯕꯛ ꯆꯠꯇꯣꯔꯦ ꯍꯥꯏꯕꯅꯦ ꯅꯪꯉꯣꯟꯗ ꯍꯥꯞꯄꯣ ꯍꯥꯏꯕꯅꯦ ꯀꯩ ꯀꯥꯏꯔꯒꯦ ꯑꯗꯨꯕꯣ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯦ ꯍꯥꯏꯕꯅꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯍꯟꯒꯤ ꯆꯥꯛꯁꯦ ꯀꯝꯗꯧꯁꯦꯕ ꯑꯍꯟꯒꯤ ꯆꯥꯛꯇꯨꯗꯤ ꯑꯍꯟꯅ ꯊꯣꯛꯄ ꯃꯥꯏ ꯇꯧꯖꯔꯅꯤ ꯀꯩꯅꯣ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯍꯟꯁꯤꯗ ꯑꯩꯈꯣꯏꯕꯥꯅꯤ ꯂꯩꯔꯩꯅ ꯃꯧ ꯑꯅꯤ ꯂꯩꯔꯒ ꯀꯩꯗꯧꯕꯒꯤ ꯆꯥꯛꯁꯦ ꯑꯩꯅ ꯆꯠꯇꯣꯔꯦ ꯅꯪꯅ ꯉꯥꯏꯍꯥꯛ ꯊꯣꯡꯕꯤꯔꯝꯃꯣ ꯍꯥꯞꯄꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯕꯨ ꯀꯩ ꯀꯥꯏꯔꯒꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯑꯍꯟ ꯑꯣꯏꯔꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯆꯦꯅ ꯑꯣꯏꯅ ꯊꯣꯡꯉꯣꯗꯅ ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯂꯛꯇꯣꯔꯕ ꯑꯩꯁꯨ ꯆꯠꯇꯣꯔꯤ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯤꯒꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯣ ꯍꯥꯏꯔꯕꯒꯤ ꯑꯗꯨ ꯌꯥꯝꯅ ꯅꯆꯤꯟ ꯀꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯋꯥꯉꯥꯡ ꯁꯉꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯏꯆꯦ ꯏꯆꯦꯒꯤ ꯋꯥꯍꯩꯗꯨꯅꯗꯤ ꯍꯥꯏꯕ ꯇꯥꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯦ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯕ ꯌꯦꯡꯖꯟꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯉꯁꯤ ꯅꯣꯡꯃꯈꯛ ꯄꯥꯕꯨꯡꯒꯤ ꯆꯥꯛ ꯅꯪꯉꯣꯟꯗ ꯍꯥꯞꯄꯣ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯤꯕꯗꯣ ꯅꯆꯤꯟ ꯃꯆꯥꯗꯨꯅꯤ ꯄꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦꯅ ꯉꯥꯡꯉꯒ ꯑꯩꯁꯦ ꯖꯒꯣꯏ ꯁꯥꯗꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯔꯕ ꯅꯪ ꯉꯥꯡꯉꯤꯁꯦ ꯀꯩ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯏꯜꯂꯛꯀꯅꯨꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯏ ꯑꯉꯥꯡꯂꯥ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯟꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯀꯟꯅ ꯈꯨꯠꯀ ꯍꯜꯂꯛꯀꯅꯣ ꯑꯉꯥꯡꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯈꯪꯕ꯭ꯔꯥ ꯑꯍꯟꯅꯦ ꯀꯥꯏꯅ ꯍꯟꯕꯤꯅꯤ ꯈꯜꯂꯤ ꯃꯥꯜꯂꯦ ꯅꯌꯨꯝꯗꯒꯤ ꯋꯥꯔꯛꯇꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯀꯅꯣ ꯋꯥꯔꯛꯇ꯭ꯔꯤꯁꯦ ꯑꯩꯔꯣ ꯏꯆꯦꯔꯣ ꯅꯆꯤꯟꯗꯣ ꯄꯦꯠ ꯌꯥꯝ ꯉꯥꯡꯉꯛꯀꯅꯣ ꯈꯪꯉꯦꯗꯅ ꯑꯍꯟꯒꯤ ꯆꯥꯛ ꯈꯤꯇꯪ ꯈꯔ ꯍꯥꯞꯄꯣ ꯍꯥꯏꯔꯨꯕꯒꯤ ꯅꯆꯤꯟꯗꯣ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯔꯣ ꯏꯆꯦꯔꯣ ꯆꯤꯟ ꯀꯜꯂꯤꯁꯦ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯦ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯗꯨꯗꯤ ꯑꯍꯟꯁꯦ ꯆꯔꯥ ꯍꯦꯜꯂꯟ ꯇꯥꯔꯦꯗꯅ ꯑꯣ ꯑꯍꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯗꯅ ꯅꯪꯅꯗꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯐꯥꯎ ꯄꯤꯖꯅꯤꯡꯗ꯭ꯔꯤꯁꯤꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯏꯆꯦꯅ ꯆꯥꯛꯇꯣ ꯊꯣꯡꯉꯒ ꯄꯤꯖꯔꯣꯗꯅ ꯍꯣ ꯑꯩꯁꯨ ꯊꯕꯛ ꯆꯠꯇꯣꯔꯦ ꯑꯗꯨꯅꯅꯦ ꯌꯥꯝ ꯎꯁꯤꯠꯇꯗꯁꯦ ꯃꯁꯝꯁꯦ ꯐꯣꯏꯅꯤꯀꯣ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯐꯣꯏꯔꯣꯅꯦꯍꯦ ꯏꯆꯦꯅꯦ ꯀꯥꯏꯅ ꯐꯣꯏꯔꯣꯁꯦ ꯐꯣꯏꯔꯣꯅꯦ ꯑꯗꯨꯗꯤ ꯅꯪꯅꯁꯦ ꯑꯩꯅ ꯐꯣꯏꯔꯅꯤ ꯅꯪ ꯅꯪꯒꯥꯏꯗꯤ ꯉꯝꯕ ꯌꯥꯔꯣꯏ ꯈꯪꯉꯦꯗꯅ
ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡꯒ ꯃꯥꯟꯅꯩꯁꯦ ꯍꯥ ꯆꯤꯟꯖꯥꯛ ꯄꯥꯎꯗꯥꯅꯩꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯗꯨꯒꯤ ꯑꯉꯥꯡꯅ ꯃꯆꯤꯟ ꯀꯜꯂꯦꯅ ꯃꯤ ꯃꯃꯥꯡꯁꯦ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯏꯃꯨꯡꯁꯤꯗ ꯌꯧꯌꯥ ꯇꯧꯒꯗ꯭ꯔꯕ ꯅꯪꯕꯣ ꯑꯉꯥꯡꯅꯤꯅ ꯃꯊꯛꯀꯤ ꯑꯍꯟꯅꯦꯁꯨ ꯈꯪꯗꯦ ꯃꯈꯥꯏ ꯑꯉꯥꯡꯅꯦꯁꯨ ꯈꯪꯗꯦ ꯃꯆꯤꯟ ꯃꯆꯥꯁꯦ ꯄꯦ ꯄꯇꯥꯡꯗ ꯉꯥꯡꯉꯤ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯟꯅꯤ ꯈꯪꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯩꯗ ꯅꯪꯅ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯒ ꯆꯤꯆꯥ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯏꯪꯈꯣꯜꯒꯤ ꯃꯇꯥꯡ ꯍꯧꯗꯣꯛꯀꯅꯣ ꯍꯥꯏꯁꯨ ꯅꯣꯏ ꯑꯅꯤꯅ ꯍꯦꯛꯇ ꯇꯧ ꯍꯦꯛꯇ ꯇꯧꯏ ꯑꯃ ꯉꯥꯡꯅꯅꯨ ꯍꯥꯏꯁꯨ ꯌꯧꯌꯥ ꯍꯦꯛꯇ ꯀꯔꯤꯅꯣꯕ ꯏꯃꯨꯡꯁꯤꯗ ꯅꯣꯏꯅ ꯇꯧꯏꯁꯦ ꯅꯣꯏꯅ ꯁꯥꯟꯅꯩ ꯂꯤꯂꯥꯁꯤ ꯀꯔꯤ ꯂꯤꯂꯥꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯤꯅ ꯍꯥꯏꯔꯒ ꯃꯁꯤꯁꯨ ꯄꯩꯗꯅ ꯄꯣꯡꯗꯅ ꯑꯗꯨꯝ ꯇꯧꯏꯅꯦ ꯑꯩꯅ ꯍꯦꯛ ꯆꯠꯊꯣꯛꯈꯤꯕ ꯅꯪꯅ ꯊꯕꯛ ꯍꯦꯛꯇ ꯇꯧꯕ ꯃꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯀꯤ ꯀꯔꯤꯒꯤ ꯀꯔꯥꯒꯤ ꯃꯤ ꯂꯥꯛꯑꯦ ꯅꯪꯅ ꯆꯀꯠ ꯍꯦꯛꯇ ꯉꯥꯡꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯕ ꯃꯤꯌꯦꯡꯁꯤꯅ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯊꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪꯉꯣꯟꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯀꯔꯤꯗ ꯐꯔꯤꯅꯣꯕ ꯑꯉꯥꯡ ꯑꯁꯤꯒ ꯆꯤꯟꯖꯥꯛ ꯄꯥꯎꯗꯥꯅꯅꯨ ꯀꯔꯤ ꯍꯥꯏꯔꯨꯕꯩꯅꯣꯕ ꯅꯪꯅ ꯃꯥ ꯈꯟꯅꯔꯤꯗꯣ ꯍꯣ ꯄꯥꯕꯨꯡꯒꯤ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯔꯦ ꯏꯅꯥꯎꯗ ꯀꯠꯇ ꯍꯥꯞꯄꯤꯌꯨꯅ ꯍꯥꯏꯔꯨꯕꯒꯤ ꯃꯥꯁꯨ ꯊꯕꯛ ꯆꯠꯇꯧꯔꯤꯌꯦ ꯑꯗꯨꯒꯤ ꯑꯣ ꯅꯪꯗꯤ ꯅꯪꯅꯕ ꯍꯣꯠꯅꯔꯝꯕ ꯉꯝꯗ꯭ꯔꯕ ꯃꯤꯉꯣꯟꯗ ꯂꯧꯇꯥꯟꯅꯕ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯇꯧꯔꯤꯗꯣ ꯂꯧꯇꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯉꯁꯤ ꯅꯣꯡꯃꯈꯛꯀꯤ ꯏꯅꯥꯎꯗ ꯊꯣꯡꯕꯤꯌꯨ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥ ꯈꯛꯇꯅꯤ 마주 상고 맞담도 떠오르더니고 방아이 하이건 아이 로이 칸이 아이 로이 우리미 낭 사나리 빌리라 마나 떠오리 빌리라 뿌놈세 아이 로이 우리미 칸라 노이나 까리 칸게 아코이니 레리지 바붕 레리 파르수 파트르수 알라 이 짱짱 레리바 스카리 노 노이나 칸나리 보아 칸 매암세 미는 밤데 떠오노 하이가 톡지 해들람멘바 아등 뭐 톡지 떠오노 빡 타들라 칸이 난 한 당시전에 막 통문 공도 더벅도 많이 뭐 통문 나오네 지금 뭐 더벅지 아무것도 왜 알아 가봐이 나 이제 저거 이래 나 속도 주죠 lekkaiꯁꯤꯅ ꯇꯥꯔꯒ ꯀꯔꯤꯅꯦꯅ ꯈꯟꯗꯣꯔꯤꯅꯣ ꯁꯤ ꯏꯪꯕ ꯆꯤꯛꯄ ꯍꯩꯇꯕ ꯃꯤ ꯑꯅꯤ ꯄꯨꯟꯕ ꯌꯥꯗꯕ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯩꯗ ꯁꯤ ꯏꯃꯨꯡꯁꯤ ꯇꯧꯔꯤꯁꯤ 미망 부망수 나이다봐 그리노 모인 칼리 와칸지 아마 지준이 짝만 해버니 아마는 한디 아마는 와티 아이신 아마는 힌디 아마는 와티는 해 하이나부도 마사이다 네바 이네 쭈미쭈미는 칼레지 용스 손하는 것들이 심마 당스데 네바 그리 영다나 그리 와칸 칸드라 이니 시다 하는 거 가도이노 타고 완 자로레 완 할래 시금먹이 빠 ahal matam mosilagaba wakal lawsing sondraglaba matam masida ay isa isusing sida tawri matawsiu kari namit kudingi kanabaga zainabaga Tauriba matawasiu karinuni. Oh, ayu, wansiasiu kaya puina hingga ya tauriba nu. Untuk wanita. Migi munda suwa, asmai na tau neram gadrani. mungna tuiba tok singa sigo karino ni masida aina kaya ko ini hingna laiga tauriba no Nangdi nasa asinga sige matauwing na sat kredo. Nangdi kari matakanga uramaro nungahay na layo talay na magni. Ay pun siyasiti tayong balas na ngawdo na yung ulit ako.
Karino, Nana, ayo'y tanda-tamlam ni Masimo. Punsi, otong panita. Ayaw kaya ako'y nahingdulay siya daw yun. Tayong balas siya tayong luwagi ka ni Sukantre. Ay, Sukanatuna, law silbino tayong apo.